Palelda thokiba miyam ki irang da Assam Rifles na control tobagi mahuta mijam da direct onsin duna nomai kapli basi kanana ayaba pibano Manipur lengaw na kudakta mara leibasing book toduna action lokhatpagi mahuta state cabinet na thawong adubu condemn tawi center da khangalagani haina fongdorakliba asina BJP gi lengak asi kaya mukson bagi haibadu takchare haina Manipur Pradesh Congress Committee lengak asida hanglakhe BT rota laiba MPCC gi president 𝐂𝐇𝐄𝐍𝐍𝐀 gi office da pangthokpa pau gi mifam da mahagna hai me ahum dagi thokliba irang asi Manipur lengaw na thamoi sangna amadi nupa thokna miyam gi khalaga thabak toram labadi tha mari fawa chatharam dabasu yai tha mari suraba irang asna lawu singu lalon itik yauna hiram khudimakta financial problems sing mayoknare haibasi lengak asna karigi khangdabano covid ki chaitheng marakta kanglup ki thokliba irang asi loishina ba honaduna lanjenari ba sing mayumda halhanna ba honabagi mahuta yum sana ba contract lengak asna semtuna leire ex gracia laukthokna leire ex gracia pibna asi anan nanglaba miyo gi imung manung na harawramgadra irang yengsinna ba center na Tharakhiba Unified Command Kuldip kadai da chakrabage Home Minister kari tawribage hangladuna state amadi center miyamna thajaba amata leitre misi mina masing hengatlaba fawada tumina yengduna leiriba lengak thamoi kanman khrei Assam Rifle की security की forces सिंगना करी की बिचम प्रजाता डायरेक्टली ओंसल लगा नोंगई कापी बनो हाइफ सीमा अहन बता हंगनी मसीगी थोदोक्सिदै सिदा स्टेट गवर्नमेंट ना करी लखले हाइफ सीमा हंगनी स्टेट गवर्नमेंट ना थोदोक्सिगा मरी लेना condemn तवी हाइफ लेंग्वेज सीमा ताबदा खरा नुगाइते condemn तवगी महुता उदक्ता FIR पालगा Central Forces Assam Rifle da book tawthibno haibasi ai hangningi cabinet meeting da khanakhre haibasi yamna cabinet ki decision dudai da tholaiba madugi warep to madu yamna measure hoide asigumba misam praja mi chamrong sohunba asi anam yam mathoga central government da masigi pau khanghalani haiba cabinet ki warep haibasi bo सरकार सी कया यामना सोन खरबगे हाइबसी थंगनिंगी कैबिनेट सी यामना पिकपा तौब करिमता ngमजदबा मोंगदा वारेप खुलो अदगी लौब वारेप तो यामना कंक्रीट बे वारेप लौदबा यूनिफाइड कमांड क्राइ चखरे सेंट्रल फोर्सेस ना बिचम प्रजा सोहलबा डायरेक्ट नोंगै कापबदी यूनिफाइड कमांड ना कदौरी एक्सप्लेनेशन कॉल कौखरबरा यूनिफाइड कमांड ना असम राइफल की मथकता